Houjik Manipur thokliba Irang Asi Yenglaga hayeng dagi hougadouriba Kang gi Kumhei Asi Tangai Phadaba Lai gi Thouram khaktamak Pangthokpiyu Kang chingba amadi harao Kumhei na chingba pangthokpiganu haina Kwakeithel Apunba Meira Paibi gi President Sobita Soubam na phongdorakli wafam asi kaisamthung esi nauriya pakhang lakpa esi sagolban esi amadi pachui esi gi Meira Paibi singgi apunba lup ama oiriba Kwakeithel Apunba Meira Paibi na sinduna Kwakeithel Girls High School da pangthokpa paugi mifamda mahangna phongdokhibani paugi mifam aduda mahana makha tana hai haukiba chahigi me ahumda thokliba tha 14 suraba Irang Asi waroisin puraktuna Houjik fauba tangdu leitaba hanjulakpa leitri Irang Asi Yenglaga maheurodagi pangthoktuna lakpa ningo singi yamna maruiba nume ningo chakoba fauba pangthokide masida sunatana yausang kumhai amadi atei harau kumhai gi Thouram singsu Tangai Phadaba Lai gi Thouram khaktamak atei Thouram amata pangthokide Kanagumbagi lining laishonda hantana yengba nachade tawbatabu Irang Asi Yenglaga hayeng dagi hougadouriba Kang Kumhei Asi Tangai Phadaba Lai gi Thouram khaktamak Pangthokpiyu haina so mahangna makha taki Kang singdana lekaida harau kumai tawdana khesi jaba koi chasnadana langdana khotana tawbase handak sahi gidi ekoi tawbiganu haidana mayamda appeal sima ekoi gi apunba lukki maikaidagi thamjari loinana tha 14 suraba ekoi gi hujiki ihau lebaki ihau kuki terrorismna maitaida atamnana landaratana tawpham lakom khangdana lairiba jiri romda so amuk yoksala aba matam ekoi gi lifeline loina thadala ge tawra aba matam asida ekoi na huji punsanna bagi shakti ga loinana sarkar asina su ekoi gi lairiba ngasi gi lebaki phibam asida ekoi gi lairiba MLA mayam asiga punsanna raga tawba yaba tawbiro ekoi gi di mapi mapa oidana sarkar asina lairibanina ekoi gi di haipam thokpani